ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗꯁꯨ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯥꯁꯣꯟ ꯃꯈꯥꯗ ꯍꯤꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯀꯌꯥ ꯑꯃ ꯃꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯒꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯀꯤꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯂꯦꯞꯄ ꯉꯝꯅꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯥꯅ ꯃꯆꯥꯅ ꯆꯠꯂꯤꯕ ꯁꯥꯗꯥꯔꯣꯟ ꯑꯁꯤ ꯇꯁꯦꯡꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯐꯅ ꯀꯟꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯁꯤ ꯇꯣꯛꯅꯕ ꯍꯥꯏꯔꯕꯁꯨ ꯃꯆꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯉꯁꯤꯁꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯈꯨꯜꯒꯤ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯀꯧꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯈꯜꯂꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯧ ꯃꯥꯅ ꯈꯜꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯍꯥꯃꯨꯛ ꯇꯩꯗꯨꯅ ꯀꯣꯅꯨꯡ ꯀꯥꯔꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯁꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫ ꯑꯁꯨꯝ ꯈꯜꯂꯛꯄꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯒꯤ ꯑꯄꯥꯝꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯏꯌꯥ! ꯅꯤꯡꯊꯧ ꯄꯨꯂꯦꯝꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯤꯡꯂꯧ ꯅꯤꯡꯊꯤꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ? ꯉꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯇꯥꯂꯣꯏ ꯈꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯁꯥꯅ ꯊꯑꯣꯏ ꯎꯁꯤꯠꯇꯗꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯗꯕ꯭ꯔꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯆꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯆꯍꯤ ꯅꯧꯔꯤꯕꯤ ꯆꯦꯡꯂꯧ ꯅꯤꯡꯊꯤꯖꯕꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯤ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯗ ꯌꯨꯝꯗ ꯑꯗꯨꯃꯛ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯝꯕꯥꯜ ꯈꯣꯌꯨꯝ ꯂꯥꯏꯌꯥꯝꯒ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯒ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯑꯣꯛ ꯇꯤꯟꯑꯣꯛꯅꯕ ꯊꯣꯔꯛꯄꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯊꯝꯕꯥꯜꯕꯨ ꯀꯧꯗꯨꯅ ꯂꯥꯌꯦꯡꯍꯜꯂꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯊꯝꯕꯥꯜ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯐꯠꯇꯕꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕꯗ ꯀꯂꯛ ꯈꯝꯕꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯛꯇꯁꯨ ꯅꯠꯇꯦ ꯊꯝꯕꯥꯜꯕꯨ ꯃꯁꯛ ꯈꯪꯕꯗꯤ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯆꯦꯅ ꯍꯤꯗꯥꯛ ꯁꯦꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯝꯕ ꯐꯝꯊꯔꯛꯏ꯫ ꯏꯆꯦ, ꯀꯩ ꯍꯥꯏꯅꯤꯡꯕꯒꯦ? ꯉꯁꯤꯁꯦ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯈꯨꯜꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯂꯣꯏꯅ ꯀꯧꯈꯠꯂꯦ ꯍꯥꯏ, ꯆꯨꯝꯕ꯭ꯔꯥ? ꯆꯨꯝꯃꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯆꯦꯅ ꯆꯠꯇ꯭ꯔꯤꯕ? ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯕꯨ ꯀꯧꯈꯠꯄꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗꯣ, ꯃꯥꯅ ꯈꯣꯏꯗꯥꯕ ꯌꯥꯎꯔꯕꯗꯤ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯅꯅꯕꯅꯤꯗꯣ꯫ ꯏꯆꯦ, ꯅꯤꯡꯊꯧꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯃꯕꯨꯛ ꯐꯠꯇꯕ, ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤꯅꯦ꯫ ꯑꯗꯣ ꯏꯆꯦ, ꯅꯤꯡꯊꯧꯅ ꯍꯥꯏꯕꯗ ꯀꯣꯅꯨꯡ ꯀꯥꯗ꯭ꯔꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤ ꯍꯥꯏꯅꯁꯨ ꯇꯥꯏ, ꯆꯨꯝꯕ꯭ꯔꯣ ꯏꯆꯦ? ꯆꯨꯝꯃꯦ꯫ ꯑꯗꯣ ꯏꯆꯦ, ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡꯅ ꯏꯆꯦ ꯀꯥꯗꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯏꯆꯦꯒꯤꯕꯨ ꯅꯨꯡꯁꯤꯕ, ꯑꯗꯨꯒꯤꯗꯤ ꯎꯄꯥꯅ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯅꯤꯡꯊꯧ ꯃꯥꯒꯤ ꯌꯥꯊꯪꯗꯤ ꯑꯀꯟꯕ, ꯏꯆꯦꯗ ꯑꯋꯥꯕ ꯇꯥꯔꯒ ꯅꯅꯥꯎ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ? ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯄꯥꯈꯠꯄꯗꯤ? ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯆꯠꯂꯣ, ꯅꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯊꯝꯕꯥꯜ ꯑꯅꯥꯕꯁꯤꯡꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯈꯝꯕꯗꯤ ꯃꯆꯦꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗꯤ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯝꯕꯥꯜꯒꯤ ꯃꯍꯩ ꯆꯥꯗꯨ ꯑꯗꯨꯅꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯑꯉꯝꯕ, ꯌꯥꯋꯥ ꯆꯨꯝꯕꯗꯣ? ꯏꯅꯤꯡꯊꯧ, ꯈꯨꯟꯒꯤ ꯀꯥꯔꯛ ꯀꯥꯆꯤꯟ ꯆꯠꯇꯨꯅ ꯊꯤꯖꯔꯨꯔꯦ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯅꯤꯡꯊꯤꯖꯕꯤ ꯑꯃꯠꯇꯁꯨ ꯂꯩꯍꯧꯗꯦ ꯏꯅꯤꯡꯊꯧ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯆꯥꯒꯤ ꯇꯝꯊꯤꯔꯕ ꯁꯥꯖꯠ ꯑꯁꯤ ꯌꯥꯅꯤꯡꯗ꯭ꯔꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯤꯕꯤ ꯄꯨꯝꯅꯃꯛꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯂꯣꯏꯅ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯔꯛꯇꯦ꯫ ꯑꯁꯣꯝꯗꯅ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯤꯟꯊꯥꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯋꯥꯏ ꯋꯥꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯅꯔꯦ꯫
ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯤꯡꯊꯧꯅꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯌꯥꯊꯪ ꯇꯥꯎꯊꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯆꯔꯥꯡꯅꯕꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯣꯡꯁꯣꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯕ ꯃꯤꯇ꯭ꯔꯪꯒꯤ ꯃꯐꯝ ꯑꯃ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯃꯍꯩꯖꯥꯗꯨ ꯇꯧꯗꯨꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯑꯉꯛꯄ ꯐꯪꯅ ꯅꯤꯡꯊꯤꯖꯔꯕ ꯂꯩ ꯀꯌꯥꯅ ꯅꯤꯡꯊꯤꯖꯅ ꯁꯥꯠꯇꯨꯅ ꯂꯩꯕ ꯃꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯤꯖꯔꯕ ꯃꯈꯜ ꯀꯌꯥꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯖꯤꯕ ꯄꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯖꯤꯕꯁꯤꯡ ꯑꯗꯨꯅ ꯊꯝꯕꯥꯜ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯃꯒꯤ ꯊꯣꯡꯗ ꯊꯤꯜꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯛ ꯎꯗꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯍꯟꯗꯛꯀꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ? ꯀꯝꯗꯧꯈ꯭ꯔꯦ ꯊꯝꯕꯥꯜ?" "ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ, ꯆꯥꯡꯌꯦꯡ ꯑꯗꯨꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯀꯔꯤ ꯀꯝꯗꯧꯅ ꯃꯈꯥ ꯇꯥꯅ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯣꯠꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗ꯭ꯔꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ꯫ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯛ ꯃꯤꯄꯥꯏꯔꯤ? ꯍꯟꯗꯛꯇꯤ ꯂꯝꯍꯦꯟꯕ ꯅꯤꯡꯊꯧ ꯑꯗꯣ ꯃꯔꯤꯜ ꯇꯦꯡꯕ ꯃꯈꯩ ꯋꯥꯔꯛꯇꯕ ꯌꯥꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯌꯥꯊꯪ ꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯒꯦ." "ꯌꯦꯡꯉꯨ ꯊꯝꯕꯥꯜ, ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯅꯍꯥꯛ ꯋꯥꯈꯜ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯍꯥꯏꯕꯤꯌꯨ." "ꯂꯝ ꯍꯦꯜꯂꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯈꯨꯠꯇ ꯇꯥꯂꯣꯏ ꯀꯌꯥ ꯑꯣꯏꯅꯗꯨꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯁꯨ ꯌꯥꯎꯈ꯭ꯔꯦ, ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯦꯟꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯅꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕ ꯍꯥꯏꯕꯕꯨ..." "ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ, ꯀꯔꯤ ꯌꯥꯊꯪ ꯀꯧꯕꯒꯦ? ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯑꯩꯕꯨ ꯇꯥꯈ꯭ꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯒꯅꯤ?" ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯣꯛꯂꯛꯏ꯫ "ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯛ ꯃꯤꯄꯥꯏꯕꯅꯣ? ꯑꯄꯪꯕꯅꯤ, ꯅꯪꯒꯤꯗꯃꯛ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯅꯍꯥꯛ ꯀꯥꯎꯔꯕꯔꯣ? ꯂꯥꯏꯔꯦꯝꯕꯤ, ꯄꯨꯝꯅꯃꯛ ꯈꯪꯕ ꯎꯕ ꯉꯝꯂꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯏꯃꯥꯅꯤꯗꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯍꯟꯗꯛꯀꯤ ꯌꯥꯊꯪ ꯑꯁꯤꯗꯤ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯀꯣꯛꯊꯛꯇ ꯍꯥꯞꯄ ꯉꯝꯂꯣꯏꯗꯣꯔꯤꯕ ꯃꯥꯜꯂꯤꯗꯣ꯫ ꯑꯄꯪꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥ, ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯑꯁꯤ ꯏꯜꯂꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯀꯝꯗꯧꯕ?" "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯄꯤꯛꯁꯟꯕꯅꯣ? ꯌꯦꯡꯉꯨ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯑꯃꯨꯛ ꯀꯥꯏꯈꯤꯕꯒ ꯅꯪꯒꯨꯝꯕꯤ ꯀꯌꯥꯒꯤ ꯊꯋꯥꯏ ꯂꯣꯏꯈꯤꯕꯒ ꯀꯔꯝꯕꯅ ꯐꯕꯒꯦ? ꯄꯨꯝꯅꯃꯛ ꯎꯗꯕ, ꯈꯪꯗꯕ ꯂꯩꯇ꯭ꯔꯕ, ꯍꯩꯇꯕ ꯂꯩꯇ꯭ꯔꯕ ꯏꯃꯥꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯁꯨ ꯀꯥꯏꯍꯟꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕꯁꯨ ꯄꯥꯝꯖꯩꯗꯣ꯫ ꯊꯝꯕꯥꯜ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯔꯩ ꯇꯨꯔꯩ ꯇꯧꯕꯗꯤ? ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯃꯔꯩ ꯇꯨꯔꯩ ꯑꯗꯨꯛ ꯇꯧꯕꯅꯣ?" "ꯏꯃꯥ, ꯉꯁꯤꯅ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯥꯊꯪ ꯑꯁꯤ ꯏꯟꯗ꯭ꯔꯕꯗꯤ ꯏꯈꯨꯟꯁꯥꯏ ꯈꯨꯟꯅꯥꯏ ꯄꯨꯝꯕ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯑꯋꯥ ꯏꯔꯩ ꯆꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯈꯜꯂꯨꯗꯣ꯫ ꯊꯝꯕꯥꯜ, ꯅꯍꯥꯛꯅ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ, ꯅꯤꯡꯊꯧ ꯑꯁꯤꯕు ꯃꯥꯏꯊꯤꯕ ꯄꯤꯕꯁꯨ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯥꯡꯍꯟꯕꯒ ꯊꯋꯥꯏ ꯀꯌꯥꯒꯤ ꯇꯦꯡꯊꯥꯈꯣꯜ ꯀꯌꯥ ꯇꯥꯕꯒ ꯀꯔꯝꯕꯅ ꯍꯦꯟꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨꯗꯣ." ꯊꯝꯕꯥꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ "ꯏꯃꯥ, ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯒ ꯀꯔꯝꯅ ꯂꯃꯟ ꯈꯨꯝꯒꯅꯤ? ꯅꯍꯩ ꯑꯗꯨꯛ ꯍꯩꯔꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯅꯍꯩ ꯂꯣꯠꯁꯤꯟꯒꯦ ꯈꯟꯕꯅꯣ? ꯅꯍꯩ ꯕꯤꯗ꯭ꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯊꯧ ꯇꯧꯖꯔꯨ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ." "ꯂꯥꯏꯔꯦꯝꯕꯤ, ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯑꯄꯪꯕꯤꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯅ ꯆꯠꯆꯕꯅꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯅ ꯅꯤꯡꯊꯧ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯍꯥꯏꯕꯗꯨꯗꯪ ꯍꯥꯏꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯌꯥꯎꯗꯅ ꯅꯥꯏꯇꯣꯝ ꯏꯗꯣꯝ ꯆꯠꯄꯗ ꯂꯝꯕꯤ ꯁꯣꯏꯕ ꯌꯥꯎꯔꯕꯗꯤ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯀꯝꯗꯧꯕ?" "ꯌꯥꯋꯥ ꯅꯨꯡꯁꯤꯕꯤ, ꯂꯥꯏꯔꯦꯝꯕꯤ ꯅꯃꯥ ꯑꯩꯒꯤ ꯌꯥꯊꯪꯕꯨ ꯀꯌꯥ ꯂꯨꯝꯅ ꯆꯠꯂꯤꯕ꯫ ꯌꯥꯋꯥ ꯑꯗꯨꯗ ꯇꯥꯕꯗ ꯑꯩꯍꯥꯛ ꯄꯦꯜꯂꯦ꯫ ꯌꯦꯡꯉꯨ, ꯀꯣꯔꯧ ꯅꯨꯃꯤꯠ ꯌꯥꯏꯐꯕ ꯑꯃꯗ ꯅꯤꯡꯊꯧ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯀꯧꯗꯨꯅ ꯀꯕꯣ ꯇꯔꯦꯡ ꯃꯥꯒꯤ ꯂꯪꯆꯥꯛ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯃꯥꯕꯨ ꯁꯨꯝꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯥꯕꯨ ꯁꯨꯝꯂꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯈꯨꯗꯤꯡ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯀꯧꯊꯣꯛꯇꯨꯅ ꯑꯋꯥ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯗꯕꯅꯤ." ꯊꯝꯕꯥꯜ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫
ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯅ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯏꯃꯣꯝ, ꯅꯍꯥꯛꯇꯤ ꯑꯊꯣꯏꯕꯤꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯌꯥꯊꯪ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯅꯃꯣꯝ ꯑꯣꯏꯕꯤꯅ ꯑꯗꯨꯃꯛ ꯇꯧꯖꯔꯒꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯊꯝꯕꯥꯜ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯪꯁꯥꯔꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯅꯥꯏꯇꯣꯝ ꯑꯗꯨꯝ ꯆꯠꯂꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯝꯕ ꯑꯗꯨꯗ꯫ ꯊꯝꯕꯥꯜ ꯃꯐꯝ ꯑꯃꯗ ꯐꯝꯊꯔꯛꯏ, ꯈꯨꯔꯨ ꯇꯥꯁꯤꯟꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯌꯨꯄꯥꯒ ꯑꯋꯥ ꯆꯩꯕꯤ ꯆꯩꯊꯦꯡ ꯀꯌꯥ ꯊꯦꯡꯅꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯊꯧꯖꯥꯜꯅ ꯉꯁꯤꯗꯤ ꯀꯅꯥꯅꯁꯨ ꯏꯆꯤꯟ ꯏꯎꯄꯥꯕꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯦꯟꯇꯣꯛꯅ ꯂꯩꯇ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯌꯥꯊꯪ ꯑꯁꯤꯕꯨ ꯀꯔꯝ ꯏꯜꯂꯁꯤꯒꯦ? ꯏꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄꯗꯒꯤ ꯋꯥꯃꯤꯟꯅꯔꯛꯂꯕ ꯊꯋꯥꯏ ꯑꯣꯏꯕ ꯃꯍꯥꯛꯅ ꯀꯝꯗꯧꯕ? ꯅꯣꯡꯗꯝꯕ, ꯀꯔꯤ ꯃꯇꯧꯅꯣ? ꯉꯁꯤ ꯇꯣꯜꯂꯕꯤ ꯏꯐꯝꯗ ꯁꯤꯟꯅꯕꯗꯤ ꯀꯔꯤ ꯀꯔꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯍꯧꯗꯣꯛꯀꯅꯤ? ꯑꯩ ꯀꯔꯤ ꯇꯧꯒꯅꯤ? ꯅꯧꯔꯤꯕꯤ ꯑꯩꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯊꯝꯕꯥꯜ ꯑꯍꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯈꯪꯗꯕ ꯃꯈꯩ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯀꯥꯕꯗ ꯊꯝꯕꯥꯜ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯑꯃꯒꯤ ꯆꯤꯟꯗꯒꯤ ꯑꯃꯗ ꯃꯊꯪ ꯃꯊꯪ ꯍꯥꯏꯅꯔꯛꯄꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯇꯦꯡꯇ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕ ꯄꯥꯔꯤ ꯊꯝꯕꯥꯜꯅ ꯀꯣꯅꯨꯡ ꯀꯥꯔꯨꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯪꯐꯩꯗ ꯂꯩꯔꯝꯕꯗꯒꯤ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝꯗ ꯍꯟꯅꯅꯕ ꯊꯧꯔꯥꯡ ꯂꯛꯂꯝꯃꯤ꯫ ꯈꯝꯕꯅ, ꯏꯆꯦ, ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯏꯆꯦ ꯂꯥꯛꯄ ꯎꯗꯦ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯅꯔꯛꯄꯗ ꯅꯤꯡꯊꯧꯅꯁꯨ ꯇꯥꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯄꯥꯈꯠꯀꯅꯨ꯫ ꯅꯤꯡꯊꯧ ꯃꯥꯁꯨ ꯃꯤꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯏꯆꯦ, ꯑꯩꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯏꯆꯦꯕꯨ ꯐꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯆꯤꯡꯅꯩ꯫ ꯅꯪ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯈ꯭ꯔꯣꯕ? ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯛ ꯃꯤꯄꯥꯏꯕꯅꯣ? ꯑꯩꯒꯤꯗꯤ ꯏꯆꯦ ꯈꯛꯇꯅꯤ꯫ ꯏꯆꯦꯅ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯐꯪꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯊꯝꯕꯥꯜꯗꯨ ꯃꯧꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯛꯇꯨꯅ ꯃꯧꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯍꯟꯊꯔꯤꯕꯅꯣ? ꯏꯆꯦ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯥꯏꯗꯁꯨ ꯆꯠꯂꯨꯏ, ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯁꯨ ꯀꯥꯔꯨꯏ꯫ ꯃꯆꯤꯟ ꯃꯧꯄꯥꯅ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯣ? ꯃꯥꯅꯦ, ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯂꯧꯕꯨꯛꯇ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗꯒꯤ ꯃꯈꯥꯗ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯍꯧꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯠꯂꯦ꯫ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ꯫ ꯍꯣꯏ ꯏꯅꯦ, ꯑꯩ ꯄꯣꯠ ꯑꯃꯠꯇ ꯂꯧꯊꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯂꯁꯤ꯫ ꯈꯔ ꯊꯨꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯏꯅꯦ꯫ ꯊꯝꯕꯥꯜ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯆꯦ, ꯅꯤꯡꯊꯧ ꯃꯅꯥꯏꯔꯣ? ꯅꯠꯇꯤꯌꯦ, ꯑꯅꯥꯕ ꯌꯦꯡꯅꯕ ꯀꯧꯕ ꯂꯥꯛꯄꯅꯦ꯫ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯏꯆꯦ ꯀꯨꯏꯔꯛꯑꯣꯏ꯫ ꯍꯣꯏ꯫ ꯊꯝꯕꯥꯜ ꯃꯥꯒꯤ ꯀꯥꯗ ꯇꯣꯉꯥꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯁꯔꯤꯛꯇꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯆꯠꯂꯁꯤ ꯏꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ꯫ ꯃꯥꯡ ꯊꯥꯕꯤꯌꯨ꯫ ꯃꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯝꯕꯥꯜꯒ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯂꯗꯨꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯅꯨꯄꯥ ꯈꯔꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯐꯥꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯍꯦꯛ ꯎꯕꯒ ꯈꯪꯂꯦ ꯂꯂꯩꯃ ꯊꯦꯡꯅꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯊꯝꯕꯥꯜ ꯎꯕꯗꯒꯤ ꯂꯣꯜꯂꯝꯕ ꯆꯣꯏꯔꯣꯜ ꯑꯃꯗꯤ ꯊꯦꯛ ꯈꯣꯠꯇꯅ ꯐꯅ ꯄꯨꯅꯕ ꯉꯝꯂꯝꯗꯕꯁꯤꯡ ꯑꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯍꯥ ꯏꯇꯥꯋꯣ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯀꯔꯤ ꯆꯤꯟꯗꯝ ꯅꯤꯡꯕꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯐꯣꯡ ꯅꯥꯐꯣꯡꯕꯅꯣ? ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯅ ꯊꯝꯕꯥꯜꯗ ꯍꯥꯏꯔꯛꯏ꯫ ꯉꯁꯤ ꯀꯣꯔꯧ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯃꯁꯥꯏꯀꯣꯜꯗ ꯁꯟꯊꯣꯡ 5 ꯍꯥꯡꯂꯨꯔꯤꯉꯩ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯄꯅ ꯆꯔꯥ ꯆꯤꯟꯗꯝꯅꯕ ꯊꯤꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯒ ꯍꯛꯊꯦꯡꯅꯕꯅꯤꯗꯣ꯫ ꯐꯔꯦ ꯏꯇꯥꯋꯣ, ꯑꯗꯨꯗꯤ ꯀꯔꯤ ꯆꯥꯔꯒ ꯆꯤꯟꯗꯝꯅꯤꯡꯕꯒꯦ ꯍꯥꯏꯕꯤꯌꯨꯗꯣ꯫ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ꯫ ꯊꯝꯕꯥꯜꯅ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩꯕꯤ ꯃꯅꯥ ꯍꯦꯛꯂꯨꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯊꯝꯕꯥꯜ ꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯊꯝꯕꯥꯜꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯄꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯃꯥꯏꯗ ꯀꯨꯞꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯈꯝꯕꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯅꯆꯦꯗꯨ ꯀꯥꯏ ꯆꯠꯈꯤ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯈꯝꯕ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ, ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯌꯣ, ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ? ꯅꯅꯥꯏ ꯗꯣꯂꯕꯤꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯗꯤ? ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯈꯝꯕꯅ, ꯆꯦ, ꯏꯕꯦꯝꯃ, ꯊꯝꯕꯥꯜ, ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯏꯅꯤꯡꯊꯧꯅ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯀꯧꯈꯠꯄꯗ ꯅꯪꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯕ ꯃꯥꯜꯂꯤꯗꯣ? ꯍꯣꯏ ꯑꯆꯥꯟꯕ, ꯑꯩꯍꯥꯛ ꯂꯥꯛꯆꯗꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯊꯝꯕꯥꯜꯒꯤ ꯏꯇꯤꯡ ꯇꯤꯡꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯌꯦꯡꯅꯩ꯫ ꯏꯕꯦꯝꯃ, ꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯀꯥꯔꯛꯇꯕꯒꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤꯃꯛ ꯀꯣꯅꯨꯡ ꯀꯥꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏꯗꯣ? ꯑꯆꯥꯟꯕꯁꯤꯡ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯅꯅꯥꯏꯗꯤ ꯈꯨꯟꯒꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩ ꯀꯣꯅꯨꯡ ꯀꯥꯔꯛꯄ ꯉꯝꯖꯍꯧꯗꯕꯅꯤ꯫ ꯅꯤꯡꯊꯧꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯀꯥꯔꯛꯇꯕ ꯅꯠꯇꯦꯗꯣ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯗꯨꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯩꯈꯣꯏꯅ ꯍꯤꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯆꯥꯟꯕ, ꯑꯩ ꯂꯥꯛꯆꯔꯒꯦ, ꯂꯦꯡꯕꯤꯔꯣ꯫ ꯊꯝꯕꯥꯜꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯦ, ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯆꯦ, ꯅꯪ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯈꯤꯅꯨꯋꯣ꯫ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ꯫ ꯌꯦꯡꯉꯣ, ꯏꯆꯦ ꯋꯥ ꯍꯥꯏꯒꯦ, ꯅꯤꯡꯊꯧ ꯃꯥꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯄꯣꯠꯇꯦ꯫ ꯆꯦ, ꯅꯤꯡꯊꯧ ꯃꯥꯗꯤ ꯑꯉꯝꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯂ ꯐꯥꯎꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯆꯦꯅ ꯀꯔꯝꯅ ꯅꯤꯡꯊꯧ ꯃꯥꯕꯨ ꯊꯦꯡꯅꯒꯅꯤ? ꯃꯧꯄꯥꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨꯗ ꯊꯝꯕꯥꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯤꯟ ꯏꯄ꯭ꯋꯥꯒꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪ ꯀꯅꯥ ꯂꯩꯇ꯭ꯔꯕꯁꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯔꯤ꯫ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯄꯅꯣ? ꯌꯦꯡꯉꯣ, ꯏꯆꯦ ꯀꯣꯅꯨꯡ ꯀꯥꯔꯨꯈꯤꯒꯦ, ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯆꯦꯒꯤ ꯋꯥꯗꯤ ꯍꯦꯛꯇꯣꯛꯄ ꯉꯝꯗ ꯈꯝꯕ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯝꯕꯥꯜ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯃꯥꯏꯗ ꯈꯨꯝꯖꯤꯟꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯀꯥꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄꯥꯔꯤ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯅꯥꯛꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯥꯔꯤꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯝꯕꯥꯜꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯝꯕꯥꯜ ꯄꯟꯊꯕ ꯇꯧꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯀꯟꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯄꯥꯔꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯁꯨꯃꯥꯡꯗ, ꯊꯝꯕꯥꯜ, ꯊꯝꯕꯥꯜ, ꯑꯩ ꯂꯥꯛꯑꯦ, ꯇꯥꯕ꯭ꯔꯣꯅꯦ ꯅꯪꯕꯣ? ꯈꯝꯕ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯥ ꯄꯥꯔꯤ, ꯈꯝꯕ, ꯅꯆꯦꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯏꯆꯦꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯊꯥꯗꯨꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ꯫ ꯄꯥꯔꯤ ꯄꯟꯊꯕ ꯇꯧꯗꯅ ꯊꯝꯕꯥꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯊꯧꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯐꯅ ꯌꯥꯡꯅ ꯆꯦꯜꯂꯕꯁꯨ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯌꯧꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯝꯕꯥꯜꯒꯤ ꯊꯧꯏꯟꯁꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯄꯗꯒꯤ ꯁꯒꯣꯜꯗꯨ ꯈꯥꯝꯗꯨꯅ ꯂꯝꯕꯤ ꯂꯝꯌꯥꯏꯗ ꯃꯥꯏꯊꯣꯡ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯑꯩꯅ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯈꯟꯕꯒꯤꯔꯥ? ꯅꯍꯥꯛꯅ ꯅꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯌꯧꯍꯟꯗꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯊꯝꯕꯥꯜ, ꯅꯪꯕꯨ ꯂꯥꯛꯄ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯉꯥꯏꯈꯤꯒꯅꯤꯌꯦ꯫ ꯄꯥꯔꯤ ꯃꯥꯅ ꯅꯥꯁꯣꯟꯅꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯄꯨꯝꯕ ꯊꯝꯕꯥꯜꯅ ꯆꯠꯅ ꯆꯠꯅ ꯇꯥꯔꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯏꯍꯧꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯏꯅꯤꯡꯊꯧ, ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯊꯝꯕꯥꯜ ꯌꯧꯔꯛꯂꯤ꯫ ꯆꯪꯍꯜꯂꯛꯎ ꯂꯝꯍꯦꯟꯕꯤꯗꯣ꯫ ꯊꯝꯕꯥꯜ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗ ꯆꯪꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕꯕꯨ? ꯂꯝꯍꯦꯟꯕꯤ, ꯅꯤꯡꯊꯧ ꯑꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯁꯥꯁꯤꯡ ꯀꯣꯅꯨꯡꯗ ꯀꯥꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯕ ꯐꯥꯎꯕ ꯅꯪꯅ ꯀꯔꯤꯒꯤ ꯊꯧꯑꯣꯏꯗꯦ? ꯏꯅꯤꯡꯊꯧ, ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯆꯟꯅꯤꯗꯣ ꯈꯨꯜꯒꯤ ꯑꯅꯥꯕ ꯑꯃꯒꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯗꯣ ꯊꯥꯖꯍꯧꯗ꯭ꯔꯦ, ꯉꯥꯛꯄꯤꯒꯅꯤꯗꯣ꯫ ꯅꯃꯤꯡꯗꯤ ꯇꯥꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ, ꯆꯦꯡꯂꯧ ꯁꯛꯇꯝꯗꯤ ꯅꯣꯡꯃꯇꯁꯨ ꯎꯕ ꯐꯪꯗ꯭ꯔꯤ꯫
Kari awano takpibabo iningthaw. Nanay gi saktam asidi akibaga pangkhakni. Nanay ay gi saktam ubada. Aki paray chengani khanduna iningthaw gi yathang hiktok chabani. Kari gi nasak lot pano ha. Kana lay. Nupi asigi khumliba phi ase haido. Ningthaw manay singdo thambal gi manakta pak hik changba ngamlamde. Kari matobu kawbagi iningthaw. Ay hakti nupi ni. Kari gi nupa sing asida sanaya thang taw thabibano. Iningthaw na ay gi saktam asibu yengnglabadi. Ay hak aduma hangtok jage. Ningthaw pulem gi wa mahak na tade. Ningthaw tumina leiringai tanja aduda thambal na makhutta pairiba sarik adu khingba haurai. Sarik adu ki khonjel na ningthaw konungda leiramba mipum khuding na men sinduna khangnei. Hai lei pumbaso maru luk thakre. Thambal sarik adu tapna khingba lepkre. Iningthaw gyan tabirabro. Ningthaw du wa ngangde tumin leikre. Thambal khonjel hauna noktuna hairai. Khangbra ningthaw. Aina nangbu kayam olakpa haibadusu yengodo. Lam henba ningthaw. Thambal mamaidu kupsinduna ningthaw konungdagi amuk thorai. Pongna thoina haina humna thorakle. Ningthaw gi mama ibe mana thambal na chatkiba maikaida yenglaga machinda tapna hairai. Nahakti namu taibang minate. Lairenbi gi machani haiba aina khangi. Nahak khaktana lam helaba aigi ichabu warakpa ngamgani. Amadi khulasibu nahak khaktana leipak mara tapna lehenba ngamgani. Thambal magi mahai kaya aduna mina kari ngangnari haiba phawba taba ngammi. Maram asina ningthawgi apokpina hairiba soliba pumba mana tai. Thambal no fe tawna magi yum maikai panglakle. Pari lambi mayaida haujiksu machi lengdana leptana leiri. Thambal na halakpada mahaksu urami. Thambal su pari ubada changsilae. Thambal ngasi lakbra. Khangna karigi hanglibano. Aina khangi haibadi nahakna karamna khangliba. Aikhoi anina loinarakpase ngasi ngarang tanate haibase nahak kaurabra. Kaudeda dubudi. Ningthaw konung chalubadi ningthawna kari haireklabage. Kaishu hairekteda. Thambal aikhoi ani luhonglase. Kari yawano hairiduba. Matam kharadi ngaikho. Yam taha kino. Aigi thaudang asidangdi loikige. Thambal aina ngaireklibase yamna sanglakle. Nang amadi khambabu inthoktuna thamba pamlaktre. Karige tok pakhalibano. Nupa onthokna mankidreda. Lairenbi mahakiya thang phawba hiktoktuna nangidamak lepli. Jingna parai irai chenkino. Aigi thauna hankigani. Pari thambal gi wahai aduda thambalda ngakna yengduna hairai. Lairenbigi kari karamba yathang. Thambal lairenbi aduna hairakpa pumba amata chithadana parida tamlammi. Maram asinane aina iningthawbu maithiba piramliba. Masi natrabadi aidi sangsara sidagi mami samkigani. Aibu thaso thambal. Ai nangi nateng soidana pangani. Aina nangbu thasabago nangna soibu thasabiyo. Thajanaba pinaduna parina thambalbu ngak senduna laikre. Ahingi matamni bichik mirau kholta draba matamda thambal furiti litta phanik mathak chingkhatuna khulladugi pukri achauba adu tamna lae. Mahaki makhutta u laifadibi macha amasu paire. Selamba phanik adu lokthokduna isingi pukri aduda kumthaba haurakle. Laifadibi amma paiduna thambal ising manungda luptuna lairen mana irai mabu naikhaibagum naiba haurai. Somda konungda tomlamba ningthawdo hiblambadagi fuk hawgalae. Mamit pangthokta ningthaw adu phamung adudagi kumtharae. Makhongda laushinduna tushinbadagi makhutnama adu tekpagi makhol tarae. Somdana thambal ising irol nung aduda laifadibi adugi makhut adu thudekre. Ningthawdo makhut atekpa aduda amuka thuderakpa aduna China adu khangba ngamlamde. Mahak khonjel hauna laurae. Ising irol nungda thambaldi kuina leibasu chekmok laukidre. Pukri adudagi kakalaktuna phanek adu sechilaba matungda khul adugi lamlong ahum phangbada laifadibi adubu phumjinduna thamkre.
ꯊꯝꯕꯥꯜ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯁꯛꯎꯗꯕ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅꯗꯤ ꯎꯏ ꯈꯪꯏ꯫ ꯁꯣꯝꯗ ꯅꯤꯡꯊꯧꯗꯨ ꯃꯔꯝ ꯆꯥꯗꯅ ꯃꯈꯨꯠꯇꯨ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠꯇ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯨ ꯎꯕ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯁꯤ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯥꯅꯗꯤ ꯈꯪꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧꯒꯤ ꯃꯃꯥꯅ ꯃꯃꯧꯁꯤꯡꯗ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ?" ꯃꯃꯧꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ "ꯈꯨꯝꯃꯨ, ꯅꯈꯣꯏ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ?" ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯈꯨꯝꯂꯛꯏ꯫ ꯃꯃꯧꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗ꯭ꯔꯤꯉꯩ ꯅꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ, ꯁꯅꯥ ꯌꯥꯊꯪ ꯄꯤꯔꯕꯅꯤ." ꯑꯁꯨꯝ ꯇꯧꯅ ꯃꯃꯧꯁꯤꯡ ꯑꯗꯨ ꯆꯠꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯄꯨꯂꯦꯝ ꯇꯨꯃꯤꯟꯅ ꯍꯤꯞꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜꯅ ꯅꯣꯡꯃꯒꯤ ꯅꯤꯡꯊꯧ ꯃꯥꯕꯨ ꯂꯛꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯝꯕꯥꯜ ꯑꯍꯤꯡ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯏ꯫ ꯃꯈꯨꯠꯇꯁꯨ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯨꯞꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯊꯣꯛꯇꯨꯅ ꯃꯃꯤꯠ ꯑꯅꯤꯃꯛꯇ ꯌꯦꯇꯨꯝꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯅꯤꯡꯊꯧꯗꯨ ꯃꯃꯤꯠ ꯇꯥꯡꯂꯦ ꯍꯥꯏꯕ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯇꯥꯅꯔꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯈꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯃꯥꯗꯨ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯊꯝꯕꯥꯜ, ꯅꯪ ꯈꯨꯜ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ꯫ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯔꯥꯜꯕꯨꯁꯨ ꯅꯪꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯗꯤ ꯈꯨꯜ ꯑꯁꯤ ꯍꯣꯡꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ." ꯊꯝꯕꯥꯜꯁꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯗꯒꯤ ꯈꯨꯜ ꯑꯗꯨ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯇꯧꯅꯤꯡꯕꯗ ꯅꯤꯡꯊꯧꯅ ꯇꯧꯔꯕꯁꯨ ꯊꯝꯕꯥꯜꯅ ꯃꯍꯥꯛ ꯂꯩ ꯍꯥꯏꯕꯁꯤ ꯎꯠꯇꯨꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯔꯥ ꯇꯝꯕꯤꯈꯤ꯫ ꯊꯝꯕꯥꯜ ꯃꯥꯁꯨ ꯄꯥꯔꯤꯒ ꯂꯨꯍꯣꯡꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯂꯩꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯌꯥꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯂꯥꯌꯦꯡꯕ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯂꯥꯏꯁꯪ ꯑꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯥꯎꯅ ꯂꯥꯠꯈ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯁꯥꯟꯅꯅꯕ ꯍꯥꯏꯅꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯝꯍꯦꯟꯕ ꯅꯤꯡꯊꯧ ꯑꯗꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕꯗ ꯊꯝꯕꯥꯜꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫